Lamdam sida santi hanjal le haiduna maruoiba isusinda yasanaba tawroi Chief Minister. Lamdam sida santi hanjal le haiduna ikoina kaidonda maruoiba isusinda yasanaba tawroi lengak asinasu sapsaba pirep lawri haina Chief Minister Nongthamu Biren Singana phongtokre. Ngasi Chief Minister Coaching Scheme for Entrance Examinations to Professional Courses Scheme Manipur Chief Minister N Biren hudokpugi thoramda wafam ase phongtokibani. Chief Minister Secretary da laiba darbar hall da pangthokiba scheme adu hudokpugi thoramda Education Minister Thongnawjam Basanta Kumar, PWD Minister Govindas Konthokjam, Health Minister Dr. S. Ranjan, Labor Minister S. Dinko amadi atay top official sinsu tharuk yaki. Sigi thoram adu Chief Minister makata na hai ekoi state asida higher education da tharuk yabi sang asi yamna watli triple IIT gi function ama yaurubada triple IIT gi mahiroising adu gi marakta lamdam asida gi amata yaramdaba thenaba nuaitaba fauki madugi nuaitaba adu koknaba kari toksige haiba secretary amadi atay official sinsinga wari sanaba horokpadagi ngasigi scheme asi online da G amadi NEET kidamakta khala mahiroising amadi parents singchu thagatpa phongtokhi. UPSC kidamakta khala mahiroising su mai pakrabasing yamna phare aduga khalaktabasingsu makha taba competitive exam singdasu makhoi soidana mai papangamgani haiki. Donald Trump na US ki niputare suba president oiragani. US ki niputare suba president ki Mikhal Dayam nakna lambat panakiba Democratic Party ki candidate Kamala Harris na electorate vote chaniga kungamari phangmuda Republican Party ki mirep Donald Trump na electorate vote chaniga humra tare phangduna mai pakre ngasi laktoki Mikhal ifal adu Donald Trump na yamna crucial oiba state ahum Pennsylvania, North Carolina amadi Georgia dagi vote masing yamna phangki. Kamala Harris na Virginia amadi Hawaii state dagi vote phanglabasu mai pakge vote masing phangba ngamkidabana Donald Trump na president Mikhal da mai pakibani. Laurok pantha yorokduna kuki terrorist singna maitai singda attack tawduna kihan khanba horakle. Kuki terrorist singna maitai da khunda mafam singda bom amadi nongmai kapsandana landabagi thabak matam khara leplaro tungda hojik laurok pantha yorokduna ngarang amadi ngasi Imphal East District ki lamlai amadi Andro Assembly Constitution gi manung channa leiriba thamna popi amadi ithamda ngarang dagi hodana ngasi fawon nongmai kapsandana kihan khanganduna landabagi thabak chatharakre. Ngasi nungtil pung taraga nithoiga minute infurom tarakpo aduwaida Andro Kendragi Laikong amadi Kaithel Manbigi mafam singda kuki militants na nongmai kapsalakpadagi mafam aduda leiriba security force singi maikaidagi handana nongmai round kaya kapre hairi. Thawdo asigi matangda press na phangpa pawgi matung ina ngasi nungtil pung baro khara helakpo aduwaida kuki militants sing aduna Laikongda singthuktagi kumtharaktuna mafam aduda lo kagdang leiriba maitai sing tamman nongmai kapsalakpa horakibani hairi. Mafam aduda leiriba security force sing adu handana nongmai kapadagi kuki militants sing adu makha tana nongmai kaplakhidre hairi. Madugi matung hak lepraga amuk kuki militants sing aduna Kaithel Manbi romda nongmai kapsalakibani hairi. Adudasu mafam aduda leiriba security force singi maikaidagi kut handana nongmai round kaya kapadagi kuki militants sing adu nongmai kapa lepki haina hojik phawbagi oini thawdo aduda mioi amata asoapan yawbagi pawdi leitri. Ningsingba yai ngarang ayuk Imphal East District ki lamlai Assembly Constitution gi manung chana leiriba thamna popi maya lekai da kuki militants singna yumlaki nongmai kapsalaktina lan loidri haiba maitai miyamda ningsinglakibasu leikrabani. Ngarang gi thawdo adu ayuk pung 4 rom tarakpa thamna popi ayuk ching haira khangnaba hojiksu kuki militants singna loksinduna leikrab mafam asidagi thamna popi gi yumlakta nongmai round kaya kapsalakibani hairi. Kuki terrorist sing asina nongmai kapsalakpagi thawdo aduda khul adugi ngangom tampham pureba NJ Raji gi yumda nongmai maru ani panki nongmai maru aduna yum adugi phawjulala yum adugi phamungda phawduna chatki hairi. Yum adugi haldi maira paibi oina hing yarekpa thokibadagi aso apandi hokide hokiba numit kharani asida kuki militants singna nongmai kapsalakpa ngasi asiga tharaga tarurak sure haina hairi. Yumda ahing tumbang phangdana ahing yarerakliba asi chahi ani pharakadore khul asigi miyam kamthen awa mayoknare lawlopagi matam yorokpada kari tawgadagi khanbada awaba oiduna leiribani. Labukta thabak subasu ayuki pung 10 dagi na pung 3 phawbagi manungga thabak subiyu hairakpa sina miyamda hena khudongchadaba mayoknahalle haiduna phongtoknaduna leiribani. Jammu and Kashmir da amuk hana article sahung humdra sana hanaba Jammu and Kashmir Assembly na warep lokre. Jammu and Kashmir da amuk hana article sahung humdra sana hanaba central government ga waris hanaba ngasi phangkiba Jammu and Kashmir Legislative Assembly na warep lokre. Agency gi phangpa paw mana Jammu and Kashmir da hana sana namba article 370 amuk hana sana handana special status lehanaba central government amasung elected representative singa waris hanaba taksan bahaina warep lokre. Adu bupung kaya marum satha ge phang adu da ruling da leriba
ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯣꯄꯣꯖꯤꯁꯟ ꯕꯤꯖꯦꯄꯤꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄ ꯂꯣꯏꯅꯅ ꯔꯤꯖꯣꯂꯨꯁꯟꯒꯤ ꯀꯣꯄꯤ ꯁꯦꯒꯥꯏꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯤꯖꯦꯄꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯍꯥꯎꯁꯅ ꯗꯤꯕꯦꯠ ꯇꯧꯅꯗꯅ ꯚꯣꯏꯁ ꯚꯣꯠꯇ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯑꯃꯨꯛ ꯍꯟꯅ ꯑꯥꯔꯇꯤꯀꯜ 370 ꯆꯠꯅꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯨꯔꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤꯅ ꯊꯥꯡꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯀꯤꯅꯥꯏ ꯃꯁꯨꯞꯅ ꯁꯦꯀꯦꯟ ꯇꯧꯈꯤ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯃꯤꯌꯥꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯀꯜꯆꯔꯦꯜ ꯔꯥꯏꯠ ꯉꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯒꯦꯔꯦꯟꯇꯤ ꯃꯊꯧ ꯇꯥꯕꯅ ꯑꯃꯨꯛ ꯍꯟꯅ ꯑꯥꯔꯇꯤꯀꯜ 370 ꯆꯠꯅꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯤꯐꯥꯔꯝ ꯇꯧꯈꯤ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯑꯃꯨꯛ ꯍꯟꯅ ꯑꯥꯔꯇꯤꯀꯜ 370 ꯆꯠꯅꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯅꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯍꯥꯎꯁꯇ ꯄꯨꯊꯣꯛꯄꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯨꯅꯤꯜ ꯁꯔꯃꯅ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯍꯥꯎꯁꯀꯤ ꯕꯤꯖꯤꯅꯦꯁ ꯂꯤꯁꯇ ꯆꯟꯗꯦ, ꯃꯔꯝ ꯑꯁꯤꯅ ꯍꯥꯎꯁꯀꯤ ꯕꯤꯖꯤꯅꯦꯁ ꯂꯤꯁꯇ ꯆꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯎꯁꯅ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ-ꯁꯣꯛ 2018ꯗꯒꯤ ꯑꯥꯒꯁꯠ 5ꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔ ꯑꯥꯔꯇꯤꯀꯜ 370 ꯑꯃꯁꯨꯡ 35(a) ꯂꯧꯊꯣꯛꯈꯤꯕꯅꯤ꯫